ngasi numidang uramda phongkiba tongan pausisingdagi thokiba thodok wathoksingi matangda myamda Manipur Circle News ke maikai paudam jage ahanbada kanglaipa ki mera pausitagi lakhutchari kuki militant singna Jiribam gi lesabi tholda leiba police outpost mai thakre nongmai round kaya kapsalakre pathoksari kuki narco terrorist singna Jiribam gi tongan mafamda leiba mitai sing tak thoknabagi damakta tabak makha tana leptana chatharakli ngarang numidang pung mapan makhai rom taba matamta Jiribam lesabi tholda leiba police outpost ama kuki narco terrorist singna tumna mai thadoklamle hairi press na phang pawgi matung ina dingasi ayuk angan badaso lesabi tholgi area da kuki narco terrorist singna nongmai round kayamurum kapsel lakpagi makhol takhi hairi masigi matung da makha tana nongmai kapsel lakhedre hairi loinana nungkhan khulda leiba mitai ge yum ani kuki militant singni singnaba singna mai thadoklamle hairi mai tharam liba police outpost adu BDF personnel anina duty tawduna lairakhi bani haina manak nakpa khunja singna phongdorakli hojik Jiribam district pumba curfew thamba maramna myamna chatok chasin tawba lepkhre adu bo silcharom dadi potchai puba gari ama ani Jiribam thongkhong phawpa changlak panatana Jiribam romdagi gari amata silchar amadi Imphal na singbaromda chatok chasin tawba leptuna lairi Jarak asite ngarang Imphal dagi police command personnel humfu helicopter da pochalaktuna Jiribam da thonglakhibaga loinana makoi gi pangthokpam thokpa duty pangthokpa haure maru oina hana dagi irang kanba mafam sing haibadi lamtai kuno amadi leisabi tholda ngasidagi hauna Central Paramilitary Force amadi Assam Rifles ke team yauna section thorangi thabak paikhatpa haukhre hairi ngaksenbagi thabak asiga mari leinana Jiribam da Manipur Police ki Casper truck amaso Imphal dagi thonglakre masig matungda reinforcement ge damakta ngasi so Casper gari ama thonglaba yari hairi makhataba pause su kanglipa ki mera pause dagi lokhochari Narendra Modi ngasi numidang pung 3:35 chatpada ubasak lauragani hairi pathokchari Narendra Modi bo ahumlak suba tam gi oina India gi Prime Minister oina India gi President Draupadi Murmu no wasak lauragani wasak lobagi thorama ngasi numidang pung 3:35 chatpa matamda Rashtrapati Bhavan da pangtolagani masigi damakta Rashtrapati Bhavan amadi masigi akoibada sem sabagi thabak loiselle Narendra Modi bu ngasi wasak lobagi thoram asida Jebau phanglaba mioi lising nipan romna saruk yagani masigi damakta Pakistan gi yaudana India gi him thangnariba leibak singi lusingba singju saruk yagani saruk yagadoriba lusingba sing adudi Sri Lanka gi President Ranil Wickremesinghe Maldives ki President Dr. Ahmad Muizu Seychelles ki President Ahmad Afif Bangladesh ki Prime Minister Sheikh Hasina Mauritius ki Prime Minister Pravin Kumar Jugnauth Nepal ki Prime Minister Pushpa Kamal Dehal Prasad Bhutan ke Prime Minister Tasai Ring Tobgai Yauri Namit nini humni ke manungda CM Biren Jiribam da lakani mai thadokhraba yum sing sadu na masa gi mayum hanjal hannagani haina CM Biren khunja sing da phongdorak khare kanglipa ki mera pause na phongbani Jiribam ki khunja sing na thengnariba awaba chapchana khangi namit nini humni ke manungda Chief Minister Nongthombam Biren Jiribam da soidana laktuna awaba nangliba miyam ga hakthengna na unaduna wari sanagani hairi kuki militant singna mai thadokhraba yum sing nauna saduna relief camp da leiriba miyam masa gi mayum da hanagum hanjal handuna tangdu leitana lehengani haina Chief Minister N Biren na Delhi dagi telephone ke khuthang da Jiribam ki khunja sing da phongdorak khare hairi Jiribam ki khunja kharana pause asida phongdorak ki matung inadi Jiribam sorok ating bida khunja sing thoktuna lambi da lakpa gari sing sek tawduna pamdaba polam chairam sing pubra haibagi thabak chathari miyamna pamdaba thodok thoktana ba khongjang jangsilingai charak asida ngasi nungthil pung ani rom taba matamda hojik Delhi da leiriba Manipur ki Chief Minister N Biren na miyam gi khongjang aduda saruk yaribi hanagi Jiribam Jila Parishad ki Adaksya Urambi Janki da phone toroktuna wafam sing asi phongdorakhi bani hairi Chief Minister na phone da phongdorakhi ba wafam ni hairi ba di kuki sing na fado na puraba matung mihathi na hato pikriba soibam sarat chahi jangkhaini pan gi imung da Manipur lengak na bifam thokpa ex gracia ge sanpa matik sana pigani hana gi lehoriba masa amada mahi ge chana pa lengak ke thabak amaso soidana hapkani hairi masidana tana kuki militant sing na maitai gi yum kya mai tha khiba adu Jiribam DC gi khuthang da sel oina piduna anuba yum saduna hojik relief camp da awaba khangduna leiraba khunja sing masa gi mayum da soidana hanjal halagani haina phongdorakhi hairi CM na makhatana phone gi khuthang da phongdorakhi hairi badi
अथुबा मतमदा जिरीबामदा अहेनबा सिक्योरिटी फोर्स थाजिंदुना मिसम मियामबु ngak senbagi thabak chap chana paikhatkani madugidamukta mahakna ngasi numit nini humni gi manungda jiribamda suksoi soidana laktuna jiribam gi miyam unaduna wari sanagani hairi miyam gi awaba ko hanagani haina so phongdorakhi hairi amromda CM na ngasi telephone da phongdorakhi ba wafam asi gi matangda ngasi numidanguram jiribam surok atingbi khunongda leiba community hall da miyam gi oiba mifam amasu pangthoktuna khana nainagani loinana CM na telephone gi khothangda phongdorakhi ba wafam so adusu miyam gi mafamda sugaina tamgani hairi